This is a joint press conference of all Naga Students Association Manipur, ANSAM, and Naga Women's Union. I am Angteshang Maring, I am President, ANSAM ki President ni. Ngasi tha ama helakraba phawbada aikoi gi 13 May numit asida Naga gi hostages sing Kuki gi militants KNF Pina amasung Laidon Wi-Fi villagers, especially women's mayamna tawraga ko hostages sing se phakhraga yamna laibak thina 6 hostages sing lehoriba 6 hostages sing se matat kaklaga aduki matik tamthina sa hatpagumna hatkraba phawbada ngasi phawbada aduda chenariba mi oising aba phaw government na phabangam daba se karigino thodo adu thokraba matungda aikhoigi thadolkraba victim singi hostages victim singi family singna Kampupi gi police station SP amasung tungan ba responsible leader makoi singda masigi maming sing se yawi minga sakka konana loina mi kunthra gi mathakta government da hijakrabani masigi mi sing se chenai haina ngasi phawbada masi mayam se pharaga interrogation chathabagi government gi site gi ngasi phawba response ude masi karimaram gi no haibase aikoi ANSAM amasu Naga Women Union gi site gi aikoi question hangjaningi aduga yamna langlaga leiba matam masida ngasi Laidon Wi-Fi haiba khundagi thokiba thaudo sida militants ni haina khulai paibi sing ni haina chinganangai oiba asok apan sing se ngasi Imphal gi RIMS hospital da government Indian security force na risk lauraga purakpa sida aikoina hangjaninba question adudi aikoi gi 6 hostages sing dabasung adumaina makoina government na thawai yauna risk lobiraga makoina protection adu piramagadi khudong thibado thokla moidra haina hainingi ngasi makoina asimaina langba matam asida makoina asmaina RIMS da pura ibase yamna laibak thibani haibagi maramdi situation asi yamna phatte ngasi as a Naga ama oina as a Maitai ama oina aikoi Erang sina maram oiraga mafam ama mawda chatpase athingba laiba matamda asumaina security force na full risk puraga RIMS da purapa se yamna laibak thibani aikoina hangjaningbadi makhoida adumaina risk lawkhiba gumduna aikoi gi Naga hostages sing disung risk lawbibadi kari ngamkhidabra haiba question se hangjaningi aduna hojik any situation ase phattabanina mob ase mathang laibanina any untoward incident thokpa taragadi aikoi government na full responsibility ase makoina lawgadobani haibase hainingi aduna hojik aikoi government da aikoina hangjaningbadi makoi gi sincere intervention aikoi pami makoi gi sincerity pami amabu chumme lale haibase michang makha naidabida justice ki damakta chapchana impartial investigation sanction biu aduga sikraba 6 hostages amasung atopa asi Erangi maram matam sida laikhidraba aikoigi tungan civilian singi hostage justice singi PBO haibase smaina ANSAM gi taraptagi haijanigi